Loyalam E-PAO Tabi Bakutimapu, Hidram Susmitana, Numitangi Pau Pizari, Ahamida Patu the headline. Leimakhongi Thakhiba Dugi Maya Ngak Police Comando deployed to Selkhre, Advocacy Joint Secretary Yumda Cobra Comando na Red Selkhre. Political Party Amatana Manipur Kanbangamloy Miyamgi Ihongna Kangadabani Haina Sanjay Shoro Khaibam Pirakli. Durg Wafum Leramdaba Manipur Hosiki Mayai Kaba Durg Safuna Atoba Cheitheng Pirakli Haina MSF na Pirakli E-PAO Sanona Pijari. Leimakhongi Thakhiba Dugi Maya Ngak Police Commando deployed to Selkhre, Advocacy Joint Secretary Yumda Cobra Commando na Red Selkhre. Haukiba tang taramatogi nungthil pung amaga minute nifurom taba matamda cookie protesters singna mai thakiba maitegi mi leinadraba yumsing adudagi meter yankhai rom lapna state force ki commando personnel sing deploy toba hokrai amaromda CRPF ki Cobra Commando na Kampokpida leba cookies law council ki joint secretary gi yumda Red Selkhre adumapur Red Chathaba aduda Cookies Law Council ki Secretary Masadi Chuchampurda meeting amagi laikibana thinakide hari press na phangwa paugi source amagi matung inadi Leimakhongda nungthil pobopta irang na maram oiraga lanjena rakpadagi mi leinadraba maitegi yum taru cookies singna mai thakiba thodok aduga mari lenana ngarang chief minister na chair lauduna pangthokiba high level security meeting amana thodok adugi matangda khanaraba matungda state commando sing deploy tawba hokibani hari amaromda July 10 gi ayu anganba pung 2:13 rom taba matamda Cobra Commando na Kampokpi District ki Vongthajol da leba Kuki NP Manipur gi Secretary su oriba Cookies Law Council ki Joint Secretary Daumilal Haukip ki yumda Red Selkhre adubo Red Selkhre numit aduda Advocacy ki Joint Secretary masamakti Kuki NP ki President ga loinena Chuchampurda meeting amachakibadagi thenakide hari Ngak ki employees singi khongjang hena kansinna ba warep laukhrai Manipur Ngak ki employees sing the piriba DADR hengarhan ba yauna tongan demand sing taladuna Joint Administrative Council of M2 amasung MZO na tathariba sis work strike ki khongding sangsili ngasi su JAC gi lamjing makhada Bisnupur District Headquarter amadi Imphal West ki lamfel pataleba Minor Irrigation Department gi employees sing na thabak leptuna wakan mifam Selkhre JOL ama fazilaba khongjang asida Ngak asina tasin usina duna laithoklabadi makha taba akan ba khongjang changsilagani haina JAC asigi President RK Basumani na Chiksing Warol Thamlakli. Protest asigi manung chana All Manipur Government Drivers and Technician Association na sinduna district asida leriba Ngak ki employees singna Bisnupur District ki Deputy Commissioner ki complex ta changsin khiba employees singe sis work strike kamari lenana RK Basumani na makhata na hai JSC na Ngak ta taliba demand taragi manungda thangzanumi khudingda suti ohenbanatana atai demand sing ngasi phawba pidri madugi mathakta Chief Minister amadi Chief Secretary gi Nira Unakre, Adubu Yanaba Latri. Maru in that Ngak ki employees in the Pipam Tokpa DADR asi Chada Tarani Pan Mangzaduna lady. Central government ki Makhada lady ba employees thingi oinadi Chada Humbu Hanglibani Maramaduna, Lakadoriba Nipan Suba Pay Commission gi term and reference ki Matung Channa, Chalibachi asigi January Amadigi, Sothana lady ba DNDR Chada Taranipan Adu Haptuna State employees in the Hariba DADR Pitok Pidanaba, Samilon the Su Chang Mangzabo Oribani. Masigi Matang the Chief Minister Yumnam Kemchana Apipa percentage Piga Habasi Yabang Amloy Hanesu Fondoki. Durg Chahum Imphal Gidamag Chiribam Selkhre. Jiribam the Panduna Leriba Loaded Durg Chahum Lomngasi Ayuk Security Convoy Anina Ngak Senduna Imphal Gidamag Chiribam Selkhre. Ahanba security convoy na punna poche puba truck chamaga yangkhaini masigi manung da petrol tanker kun LPG tanker nifutaren diesel tanker taramathoi kerosene tanker ahom yen machinja puba truck ama yauna hidak langthak amasung atai chana thaknaba potlam sing puba gari sing yauri ani suba security convoy da hidak langthak cement amasung mal puba gari chamaga yangkhaini amaromda tha asigi taramathoi da north east in Frontier Railway ki akhanaba train da cheng bek lising nifu manga purakibadu cheng chingthokna bahona bada truck driver kaya awaba mayokna re hari National Highway 37 Infajuri Bamlambi gi Khongsang Railway Station da changbagi lambi da panduna leriba driver singna social media da thagalakiba post amada haribana Khongsang dagi Pirakli ba polam singasi chingthokna ba Khongsang Railway lambi asi hana simbiyu madugi matung da train da pochai sing pubira u hari Recruitment cancel tawagi mayokta wakat mifam Selkhre
JSC of All Manipur MSPDCL and MSPCL exam complete candidate lisingani taramapana matam sangna recruitment process asigi result ngai duna leringi cherakta cancel tarokhiba bu yaning da bufung dok ngasi yaifa thongni community hall kaisampa lemajam lekai da wakat mifam chathakrai khongjang aduga mari lenna JSC gi maike degi phongdok kibada recruitment process asigi result candidate singna matam sangna ngai duna lakhibani adubu valid oba maram amata piduna recruitment process cancel tawkiba asi yaning de candidate khara amadi leitabasu yaukrabani recruitment process asi lotion binaba mamangda mari leinaba singna memorandum kaya pising khrabasu positive oba khongthang amata paikhate haina penda ba phongdoladuna athubada cancellation order asi revoke tobiduna recruitment result lauthopiyu haiki Koki terrorist singna maite amasung naga singda landarakpada India lengakna domination ba yaning de haidi Koki narco terrorist singna lamdam asida khundariba maite amasung naga furup singda landarakpa asida India lengakna khangsin usinadana leithokpa yaning de haina ngasi takhel maira paibigi luchingbi longjam ombi malengambi na phondokrai Manipur gi chief minister na chingi mafam kaya da chatuna lamdam asida santi purakna ba honari adubu Koki narco terrorist singna hauzik naga amasung maite phuruki mathakta yum kaya mai tharakpada natana nomai kapsin mena chingba thawong sing leptana chatharak libasi lamdam asigi miyam na yaning de haiki wakat mifam aduda saruk yakibi mera paibi thomi SH Nityana haikibada lamdam asigi ching amasung tabaki mafam singda tholiba irang asi hauzik paliba lengak asina athuba matamda loishinduna tangdulai taba lamdam ama ohena bahona biyu kanglup singi marakta khana jainaba yauna mihat mipungi thodok sing thohaliba asi khudakta lephalu haiki ngasigi wakat mifam aduda terrorist singna micham hatpa lephalu Manipur muthatpa yaroi haina thaba play card kaya paiki loinana khola kaya su lauki Lorena wakan mifam aduda lupmangagi luchingba singi makedegi su lamdam asida hauzik oiriba phibam asida miyamna kari tawgadagi haibigi matangda wafam kaya phongdokhi Durg ki wafam leramdaba Manipurda hauzikti mayai kaba Durg ki stafu achoba mai Cheitheng Pirakli haina MSF na phongdorakli Leipak ama lamdam ama saukhatpa purakpa haibasi lamdam adugi leipak adugi nahasing masa mangu phaba tinjang kaijang daba wakhal losing thokpa amadi maraibak maramdam bunu shijaba ohenba amachangi Durg ki wafam leramdaba Manipur Kauba lamdam asi hauzikti mayai kaba Durg ki safu Cheithengna langoi chalaba lamdam ama haibidu oirakle haina Manipur gi Students Federation MSF ki makedegi phongdorakli MSF Bisnupur District Committee ki President Wairangthem Samson na khuyai piduna thadrokpa chiramana hai mayai kaba Durg amati pukning wakhal hakchangna chingmada sokhanba yaba atei posak polam singdagi aikhoi ngasigi inkhalakliba nahasing kanma maru oirakle Manipur kanba mathau tarakpana MSF na lisingani kundagi aikhoi mayai kaba Durg thadoklasi haiba a drug use prevention campaign asigi manung chana tongan seminar convocation talks discussion competition sticker campaign discourse na chingba school sing laikai college university yauna rally na chingba kaya pangthotuna lakli Manipurda bosem kwasem gi makhada lariba lanai amasung lengaki mahai tampham sangkudingda chana hanaba drug education amadi drug use prevention gi matangda class 5 tagi 12 hawgi curriculum amadi syllabus putoktuna lairik oina phangalaba matungda athubada mahairoi singda takpi tambi gadabani hari Valley and Hill Labor Union Group Manipurna lengaki pukning chingsilakli Manipur lengaki luchingba Wai Khemchan Chief Minister bu Valley and Hill Labor Union Group Manipurda yaifo baujal pirapagalunana Manipur Building and Under Construction Workers Welfare Board na lisingani kunithogi education benefit DC singdagi verification loiraba list sing miyam da khangan biu makhoini yadaba reject lairiba singbu reconstruction gi ayaba pibiduna atuba matamda workers singi account da paisa changhan biu haina lengak amadi masiga mari lenaba department na pungning chingsin biu haina union gi makedagi pungning chingsilakli haina VHLUG gi secretary TA Sakhi Devi na phondorakli Political party amatana Manipur kanba ngamloi miyamgi ihongna kangadabani haina Sanjoy Shorok haibuna phongdorakli Housing Manipurda noma kangdana thokliba thodok wathok sing amadi Manipur asi machetana thogaina bo honaraliba asida housing leiriba political party amatana warushin purakpa amadi Manipur thogaina bo honaraliba asi kanba ngamloi Manipur kansti harabadi miyamgi ihongna kangadabani haina All Manipur United Clubs Organization amukogi president Sanjoy Shorok haibuna phongdokrai wafam asing asi Justice for 6
Sons of Kobru United Committee na sinduna nagamicham taruk tamthina hatkiba adugi chapchaba justice fanganuna mihatpa kuki militants sing faraga chirak pigedabani haiduna new check on the leba tribal market ta maitei amasung nagagi miyamna punna chatakiba wakat mifama aduda wangangloi oina saruk yakiba amukuki president Sanjoy Shorokabam na phondokibani mahana makhata na phondokibada Manipurda thokliba irang asigi matangda Manipur miyamna center amasung state lengakta loisinbina ba amadi mihathina hatok pikhreba singi justice fanganbiyu haduna memorandum masing thingamdana pisinduna takshilabasung asi phawba tasinusini leithokli irang asi loisinbagi mahutta central force kaya ama lamdam asida thajlaktuna miyam ngak sengadra hairaga ngasi su makhogi mamangmaktada yum kaya mai thaba amadi mihat mipungi thabak adumak chathahali masina dakpadi center lengakna su amadi nan su da leriba kuki militants singbu phongna sawatpadana tana afaba makhalgi khulai sing kaya pisinduna yalami singda landa hali haiba asi miyamna mayek shengna khanglabani haina su phongdokhi aruibada maruiba paw amukana pizari Leimakhongi yumai thakiba adugi maya nakna police commando deploy tawkhre KZC ki joint secretary gi yumda cobra commando na red chathakre political party amatana manipur kanba ngamloi miyam gi ihongna kangadabani haina Sanjoy Shorokhabam na phongdorakli Drug ki wafam leramdaba Manipur hojikti mayai kaba drug ki safuna achauba Cheitheng Pirakli haina MSF na phongdorakli matang asida loyalam E-PAO na namitangi pau bibel lezare tabili bakutimapu amuka hina kurumjani